अहानबदा मरुइबा पाउसिंग पिजरी मियामगी लुचिंग पुरेल सिंग सुबम अकाबना लेखिदबा तरा तरुक सुबा निसिंग कुमोन थोरम ngasi ayuk anganbadagi hoduna pangthokle All Kasa Road Tongjai Marilgi Rosanbud Amadi Longside Part 4 Lay Matak Ani Marakta Accident Prone Mafamda Conventional Signboard Kaya install tawkre Manipur amadi Assam anigi lonaba thong mathakta gari singda mayai kaba potlam sing check tawbagi drive ama kada amadi jiri police na sathakre Sahi tarahundoi khakta ngairibi mahairo yamabu moithem tawraga pukhraga lotuna leiriba oza thachom Kennedy ain gi oiba cheraki drabadi makhal makha kayagi khongjang jangsilagane Amadi hokiba pung kunmari da state asigi oina nauna COVID-19 positive oikiba amadi leikidaba amata yaukidai Member Kurumjari, ELITETV Manipuri Pau Miyang Tabiriba Singbu Vijayeta Khangembam Nataramna Ukjari, Miam da Mapungoi ba Ipau Pizadringai Mangoinana COVID-19 ga Mari Lenana Lengak na Piriba SOP Singak na Chapinaba Khanganjari, Miam na Matampumada Maksupi ba Kutsa Sing na Hamdok Piba Amade, Miyamaga Amaga Kimarakta Fitaruk na Lebinaba Khanganjari. Masida sunatana COVID-19 ki vaccine sing matam chana kapthok piduna laisat asibu lantheng nabada adom adom su thongtang lobiyo haina ELITETV ki maike dege miyamda apel tawjari hauzik mapungoi ba pau miyamda sandok na pijari Miyamgi luting purel sing subam akabana lekhidabagi tara taruk suba ningsing kumon thoram ngasi ayuk anganbadagi hoduna pangthokle wakhalon manaba apunba wama kanglaipak amade meitai irol iek loina silon apunba lop milana kanglaipak na sinduna pangthokkiba thoram adugi ahanba saruk oina Imphal East ki wakha leima chingda leiba lekhidrabagi mitam khiliba mafam asida lamdam asigi tongan tongan ba civil society organization singi luchingba kaya yauna miyoi kayana haikat tamnake Thoramga Mari Lenana Wamagi President Moirangthem Naukhambana Hai Leikhidraba Luchingba Asina Lamdam Sigi Lon Mayek Amadi Lining Hingat Hananaba Honabada Chauba Thodang Lokhibane Mahakumba Luchingba Ama Leirambana Ngasidi Mitei Mayek na Master Githak Yongna Tambangamle Chingmi Tamigi Marisu Naksina Honabada Chauba Thodang Loramke Masimangna Maram Oiraga Ngasi Fauba Miyamna Mahaki Mafamda Ikai Kunaba Ulibane Haike Wakhalon manaba apunba wama kanglaipak amadi mitei irol iek loina silon apunba lob Milan kanglaipak anina khusamna na sinduna luching purel sing subam akaba lekhidabagi tara taruklak suba kumon thoram pangthokre All Legislative Assembly Hall da ngasi pangthokiba kumon thoram aduda hana Minister oiramba RV Mingtheng Milalgi Advisor M Naudalen Khomba Milangi President Khaidem Ingosa Mitei amadi Wamagi President Moirangthem Naukhamba Mitei yauna tongan ba maru oiba miyoi singsu sarugya ke Loina thoram adugi saruk ama oina luching purel sing suba makabagi maramda saithaba sereng singsu pathoke Leikhidrabagi mamida hailei amadi meirakatuna pangthokiba thoram adugi matangda hana Minister oiramba RV Mingthingna phongdokkibada isagi irol iek yokhatuna kannabagi damak luching purel sing subam akabana lokiba thodang aikhoina kaufam thokte Lamdamasi chahi lising kaya ningthau panduna isagi lining laishon amadi mayek leijaraklaba khunai amane Leibagasi awang nongpok state singi manungda kuiraba matamdagi hongna isagi oiba mayek leiduna lakliba asi mitei mayek khaktani haibada haiman bathokloi asigumba ipa ipu singna tungi mirol gidamak thambiramba mayek asibu yokhatnaba honabada luching purel chingsubam akabana lokiba thodang singtha ningai ne aikhoi punamakna confirm thokte haiba wafam sing su thamke asi mai thabira mayek asi pumang mangre Bengali may ngasimite may ni hana lowe ekhojing deti na ha woni tamba to simite me Bengali may su
tongan sakre asumoi na lakpa se kanana purati chingsu mama kaban ha ke mayak mang ki batu yaro tamgadam ne haiduna mana purati ba koi kothok pulusi ko kothok pulusi epa epuna kawai digin haku kari pirami 1,000 years koi pando madam da ipana kari pirami mayak pirami mangkanu ko hayo ni ipa ipu grandfather ato na nahapanda mangkanu ko hayo first second lepak asit mayak pirami lepak asit pirami अनौब चहीना लापगी मियामदा याइफा पाउजेल पिरकपगा लोइनना चही लिसिंग अनि कुनिथोय असिदा थौबाल डिस्ट्रिक्ट ता थैदोकना पामदबा थौदोक सिंग थौकिदे मसी डिस्ट्रिक्ट असिगी मियामना कोऑपरेशन पीदुना लाखिबा अदुनने लाकदोरिबा चही लिसिंग अनि कुलुमदोय असिदसु मियामना मपुंग फाना कोऑपरेशन पीबिदुना पामदबा थौदोक सिंग थोक्तनाबा पुन्ना सेक्सिमिनसी हाइना एसपी थौबाल जोगेसंद्र हाउबिजमना डिस्ट्रिक्ट असिगी मियामदा अपील तौरकले ngasi SP थौबालगी ऑफिस चैम्बर दा पाउमी सिंग दा SP जोगेसंद्रना हाई चही लिसिंग अनि कुनिथोई दा थौबाल डिस्ट्रिक्ट ता ड्रग्स मयाई काबा चिंजाक सिंग योनबा सुंगबा सिंग खुलाई पाइबा तोंगा तोंगानबा लालहरुप सिंगी कादर खरा फाबा पुनबा यावना का हेनबा क्राइम सिंग थोकिदे हाइके अमरमदा ngasi चही लोइबा अमदि हयेंग चही हौबा असिदा डिस्ट्रिक्ट असिदा चटलिबा एशियन हाईवे असिदा एक्सीडेंट न चिंगबा पामदबा थौदोक सिंग थोकपा अदु पामदे अदुना मियामना मयाई काबा चिंजाक सिंग चासिन थक्सिलगा गाड़ी थौबा तौबिगनो गाड़ी मचा थौबा सिंगनसु हेलमेट उपियो चही लोइबा अमदि चही हौबगी सेक्शन थौरांग लोखटपा ओइना डिस्ट्रिक्ट पुलिस ना मफम मापंदा ट्रैफिक पुलिस सिंग अमदे पुलिस स्टेशन सिंगी ओसी सिंग यावना लंबी चथोक चसिन तौरीबा सिंग चेक तौदुना गाइड तौननबा थौरांग पाइखटले हाइना एसपी जोगेसंद्रना फोंदोरकले बाय बाय अमसुंग हेंग न्यू ईयर की सेलिब्रेशन तौबसदा अखोगी यू थक्चलगा गाड़ी थौबा एक्सीडेंट थोकपा मसी तौदनबा अखोगी थौबाल डिस्ट्रिक्ट चलिबा नेशनल हाईवे दा सिगुम थौदोक क्या से थोनिंगे अदुगा पिकनिक चपा मतमदा लाइसेंस कन पाइदुना सेलिब्रेशन तौबा मसिन तौबिगनु अदुगा गाड़ी मचा थौबा सिंग हेलमेट उपियो अदुगा गाड़ी तोंग मतमदा मी मसिंग हेन तोंजनबिगनु अदुना अखोगी थोनिंगदो थौदो से अदुगा डिस्ट्रिक्ट पुलिस ना मफम मापनदा ट्रैफिक पुलिस अमसुंग पुलिस स्टेशन की ओसी सिंग यावगा अखोइना चेक तौदना गाड़ी सिंग ड्राइव तौजगनी अदो ngasi rongmai naga students organization manipur RNSOM gi makhada rongmai naga council manipur RNCM amadi rongmai riders RR yauna all kasa road tongjai maril gi resonbur amadi longsai part 4 leimatak ani marakta accident prone mafamda convention signboard kaya install tawkhre चलिबथा असिगी कुनमाथोइदा लोंगसाई पार्ट 3 दा एक्सीडेंट थोक्तुना महेरोय अमदी ओजा अनि यावना पुंसी मांगख्रबने अमदे हौकिबा मतमदसु एक्सीडेंट कया थोक्ख्रबने असुमना लंबी नाकंदा RNSOM ना प्रिकॉशन साइन बोर्ड थमख्रबदे ड्राइवर्स कयाना अलर्ट ओइनबगी दमकता थमखिबने मखाताना असि गुमलबा थबक असि दरकार लेबा मफमदा तौखिगनी हाइके दांगचुई गांगमई प्रेसिडेंट RNSOM ना हाई गवर्नमेंट ना चंगनिंग दबा चिंगनुंग मानुंगी मफम कयादा चंगदुना मखाताबा पब्लिक इंटरेस्ट अमदे खुनाई फनबगी दमकता थबक तौखिगनी अमदे RNSOM की ऑब्जेक्टिव द लव पीस यूनिटी इन डेवलपमेंट हाइबसिने मखाताना लंबी सेंबदा नियम चुमना सेंबियु लनागी पॉकेट खक्तमक खनबिगनो लेपाकी खलगा थबक तौबियु हाइख्रे लोंगसाई विलेज अथॉरिटी चेयरमैन अमदे सेक्रेटरी अमदे अतै खुलगी लुचिंग कयाना सरुक याखे कोई बसे करिगिनो हाइब कांदा साइन बोर्ड से लंबी से फदी फाइ ब्लैक टॉपिंग ने दुबु साइन बोर्ड अदुगुंबा कर्व यामना डेंजरस ओइबा टेरेन सिदा साइन बोर्ड अलर्ट कोशन अदुंबगी साइन बोर्ड तो यावरम दबगी लैदबगी पूरा लाइबा ड्राइवर्स मियाम राइडर्स मियाम सिना लंबी से कमाई तोबरा हाइबो खंगबी दबा अदुदगी मोइना असिदा ला कांदा चिंगोमदा
masi mafam lapanda point accident thokmani adugba incident se adugba infected yamna unfortunate oiba accident si thok oinaba in the near future haina ngasi se khoi alert signboard caution signboard se khoi handak se purap tori bani Coalition Against Drugs and Alcohol kada Jiribam Jiri Development Organization JDO amade Jiri Police ki team na Manipur State amade Assam State ani gi lona bathong mathakta Manipur gi wangwada ki changlakpa gari macha amade gari achauba gari singda mayai kaba potlam sing check tawbagi drive amanga si sathakre ngasi sathakhiba drive aduga mari lenana kada Jiribam ki president Y Sumati Devi na phongdokibada ngasi Jiribam da leiba Coalition Against Drug and Alcohol kada Jiri Development Organization JDO amade Jiribam Police ki team amaga punna lisingani kunithoi loisilakpagi aroiba numit December gi kuntrama thoi asida aikoina Assam gi state gi pusilakliba nisa sing ase thingnabagi pandamda aikoina drive ase sathajabane masina tungda horakliba naharol sing asina afaba mi ama oinaba amade makoi gi punsi adu hena yaifaba punsi ama oiduna tungi afaba yumbirel oinabagi damakta ngasi gi drive ase chathabane masida miyam punamakna mateng pangbiu haina mahakna phungdokhe ngasi aikoi kada amadi Coalition Against Drugs and Alcohol aduga police ki team aduga Jiri Development Organization aikoi kunna 2022 gi 31st December gi aroiba numit asida aikona tuwen wangmadagi changsilakba asigumba nisanu chabu salakba sing asi nana ba aikona drive chathajabani ade machi aikona tungda ho naharun singasi athaba mi ama oina ba aduga makoi punsidu hena yai phaba oina bagi aphaba angang ama oina bagi aphaba jati gi jindi ama Lagliba lisingani kulumdogi January tang tarukta Union Home Minister Amit Sahana Churachandpurda pangthokadoriba miyamgi oiba mifamda Jiri Tipaimuk Road JT Road pu urep uyung tamlagani loinana atop atopa project kayasu urep uyung tambaga loinana project kayasu sangaragani haina ngasi Jiribamgi Babuparada leiba PWG guest house ta pangthokiba paumi singa unaba amada BJP Manipur Pradesh ki General Secretary K Sarat Kumar Singh na wafam singa se phongdokkibane maangna makha taraduna miyamna matam kuinadagi JT Road semba hongnabagi lengakta taksilakpa adu urep uyung tamba sida Jiribamda leiriba miyamna su appreciation tauba oina Jiribam amadi Boro Bekra dasu BJP Jiribam Mandal da sinduna appreciate taubagi thoram pangthokane loinana anauba chahi lisingani kulumdoina lakpada BJP Manipur Pradesh amadi BJP Jiribam Mandal gi maikaidagi miyamda yaifa paujel su pizari haina phongdokhe Paumi Singa Unaba Duda BJP Jiribam Mandal gi Vice President MK Biden Vice President Tahemang Panmai Secretary Mutum Hemanta Amade Executive Member P Jiten Singh na chingba miyoi singna saruk yakhe Riba Pajapuna Magna Amna Kaurang Nangai Lakpa Sikoi demand Tawna Lakpa Lambi Ma GT Road Ana Khanaba Jiribam Tipaimu Road ki lambi si Lagliba Tang Taruk January ki Tang Taruk asida Bharat ki Union Home Minister Amit Shah ji na Jiribam amadi Churachandpur gi leiriba Praja Singh adu loinana Manipur ki Praja Singh da tam sang mayam nangai da lakpa demand to lakpa lambi si ekoi hauna sun lain to bi loinana ekoi lambi ji semba haurani Aikoigi iramdam Manipur gi miyamnasu malemgi atai mafam singda taunariba gumna chahi loiba numit December gi tang kuntrama thoida bye bye gi thorom amade chahi hoba numit January gi tang amada New Year gi harau mathoi kaba thorom sing pangthoktuna lakli adubo aikoi miyamna aikoigi iramdam sigi oiriba phibam asi munna nainaduna Arembada Kanadabada Chading Tauba Amade Ithak Irang Kayaga Loinana Matam Manghanduna Leiba Asi Chumlibra Haibadu Khantha Hoba Chumgane Mina Taunai Haiduna Mayai Kaba Nisa Sasin Taksinduna Kanadabada Paisa Matam Moral Discipline Kaya Manghanbagi Thawong Singdo Pangtong Tatau Sinbagi Hainabi Asisu Chumlibra Haibadu Khara Khantha Minarasi Haina Amukona Thadorokpa Cherol Amada Apel Taurakle
अनौब चाही लिसिंग अनि कुलुमदोय असिना लाकपदा हानादगी हेना तमथिरबा कोविड की लाइचेट अमसु लोइनरकपना अखोय हौजिक्ति अनौब चाही लिसिंग अनि कुलुमदोय असि मियामबो हराव हनबा चाही ओइगदोरिब्रा नत्रगा मिकअप मिराव खोलना पिक थनबा चाही अमा ओइगदोरिब्रा हाइबदु मियामदुगी मखा पोनगदोरिबने मरमदुना नौना लंदारकलिबा कोविड की साथिरबा लाइचेट असिदगी ngakthokpa ngamhongdrabadi aikoina hauzik taramna okliba chahi लिसिंग अनि कुलुमदोय असि मिकअप मिराव खोलना पिक थनबा ममा मपा मचिन मनाव काइनबगी चाही अमा ओइगदोरिबने मरम अदुना फत्तब चाही हाइबदु ओइदनबा इरमदा मसिगी मियामना मतम चाना अनौब कोविड असिदगी चेक्सिन थौरांग लौखटहौबा यामनमक तंगाई फदे हाइनसु चेरोल असिना पलकले पाउगी मरकथना तेनबा ब्रेक अमतंग लोमिनसे Singju Festival 2022 Assam, Tripura amadi Bangladesh ki akhanaba Singju ki stall sing amadi Singju danatana yelhongwe ki chinjak sing Khutsa haibagi potlam singsu phanghanjagan Festival asigi manungchana Miss Singju Queen Contest muna yuvi lakti Likol Kang Musical Night Blood Donation Camp Free Eye Care Camp Lakliba December 19 dagi January 9 lising ani kulhumdoi fau Margin Polo Complex Hainangda pakthok jagadoriba Singju Festival 2022 da Festival asida lebak miyamna nungsibiduna support tawbiu puknung thaugatpiu mapung fahanbiu haina pawjenjari ilamdam chigi nat amati apunbagi saktam akhoi punna ngakminase. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si manghanbiganu ngasi mag-contact tawbirau terms and condition apply Mayambo hamotet kurumjari Lagliba Jahi 2023 January tang kumapan Numayjung nimita Iramdam Kunglipa Manipur ki Kaching District ki Sugunu Town de Laiba Palika Lampak ta Pangthokadoriba World Mitay Council ki Mari Suba Ipam Masida Iramdam Bunuk Sibiba Ifuruk Bunuk Sibiba Amadi Mitay Maitay Furupu Singkapiningba Ireja Kudumakna Hariba Mikom Masida Saruk Yabiduna World Mitay Council na Kodajariba Kuno Asi Mai Pakmanaba Saruk Yabiu Loinana Angamba Sergi Amati Tawaki Mateng Supambiu Haina Labla Taiwan Daki Video ki Mai Tonga Kutanga Pangdam Jari Loinana Eha Isamaksu Laktuna Yawa Mamjadrasu Eha Sergi Oiba Amamateng Swadina Mamjani Haina Mayam Mamjatan Jari Break matung na taramna ukchari makhataba pau pizare lamdam asigi media na lawriba thodangbu sakhangbo oina meet the media fraternity haiba tharomama Democratic Students Alliance of Manipur desamna sinduna loop asigi kwakathel da leiba mayai loisangda pangthokre Media miyam amadi lengakpu achauba maikaida lamjing bibagi damak mating leiba achumbada yumpham oiba paumi mathautai haiba hiramasida pangthokpa tharomaduda All Manipur Working Journalists Union Amjugi President Wangkhemcha Samjai yauna tongan ba media farm degi lakpa paumi kayasu saruk yakhe loinana media person singbu achamba khudol tamduna ikai khumnaba utke Tharomaduga mari lainana Wangkhemcha Samjaina miyamgi awabada pausing chenduna mateng pangli adubu paumi singda pau phongba yaroi haina thinglakpa matamdadi ngasi phauba kanana su mateng pangbadi hairamdana hanglakpa phau leitre
ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯄꯥꯡꯁꯨ ꯄꯥꯡꯈꯤꯒꯅꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯄꯥꯎꯃꯤꯁꯤꯡꯅ ꯊꯣꯡ ꯑꯣꯏꯅ ꯂꯩꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯎꯃꯤ ꯀꯌꯥ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯈ꯭ꯔꯦ ꯄꯥꯎꯃꯤꯗ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯌꯨ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥꯅ ꯄꯥꯎ ꯑꯃ ꯆꯨꯝꯂꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯐꯣꯡꯂꯛꯄꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯊꯤꯗꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯀꯩꯗꯧꯕꯗꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯐꯕ ꯑꯣꯏꯕ ꯑꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯅ ꯐꯣꯔ ꯁ꯭ꯇꯦꯠꯅꯦꯅ ꯖꯨꯗꯤꯁꯤꯌꯥꯔꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯂꯦꯖꯤꯁꯂꯦꯆꯔ ꯍꯥꯏꯔꯒ ꯄ꯭ꯔꯦꯁꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯄꯟꯖꯕꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯀꯤ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯣ ꯑꯦꯅꯤꯃꯤ ꯅꯣ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣই ꯃꯤꯌꯦꯡꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯁꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩ ꯂꯩꯔꯕ ꯃꯍꯩꯔꯣꯏꯒꯤ ꯂꯨꯞꯁꯤꯡ ꯁꯦꯁꯣꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯁꯤꯅ ꯃꯍꯩꯔꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯁꯦꯝꯒꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯗꯦ ꯀꯃꯥꯏꯅ ꯎꯕꯤꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯏꯕꯅꯦꯕ ꯑꯃꯔꯣꯝꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯁꯥꯡꯊꯦꯝ ꯂꯝꯌꯥꯟꯕꯅ ꯄꯥꯎꯃꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯏꯪ ꯇꯞꯍꯟꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯦ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯂꯤꯄꯨꯟ ꯃꯦꯗꯤꯌꯥꯒꯤ ꯀꯣꯂꯣꯝꯅ ꯄꯨꯟꯁꯤꯜꯂꯦ ꯍꯟꯗꯛꯀꯤ ꯁꯦꯟꯕꯥ ꯆꯍꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯥꯗ 34 ꯁꯦꯟꯇꯔꯗ ꯁꯩꯗꯥꯡꯂꯦ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯤ ꯌꯧꯅ ꯁꯩꯗꯥꯡꯂꯤꯉꯩ ꯆꯩꯔꯛꯇ ꯃꯤꯇꯣꯞꯀꯤ ꯏꯆꯥꯎꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯩꯆꯥꯁꯤꯡꯅ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤꯗ ꯏꯍꯧ ꯁꯥꯒꯠꯄ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯗ꯭ꯔꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯂꯕꯁꯨ ꯇꯨꯡꯂꯝꯆꯠꯀꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯊꯕꯛ ꯇꯧꯔꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯣꯠꯅꯗꯅ ꯀꯅꯥꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯗꯥꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤ 88%ꯗꯤ ꯁꯦꯟꯇꯔꯗꯒꯤ ꯃꯤꯄꯥꯜ ꯇꯥꯡꯂꯤ ꯍꯟꯗꯛꯀꯤ ꯁꯦꯟꯕꯥ ꯆꯍꯤꯗꯨꯗ ꯌꯥꯎꯕꯁꯦ ꯑꯗꯨ 12% ꯈꯛꯇꯅ ꯁ꯭ꯇꯦꯠꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯥꯕ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯃꯤꯄꯥꯜ ꯇꯥꯡꯉꯕ ꯂꯝꯗꯝ ꯑꯁꯤꯗꯩꯗ ꯃꯤꯇꯣꯞꯀꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯍꯤꯡꯒꯗꯣꯏꯅꯣ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯒꯤ ꯈꯣꯡꯗꯥꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯀꯅꯥꯗ ꯑꯁꯥ ꯊꯝꯒꯗꯣꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯑꯃꯈꯛ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯀꯅꯥꯗ ꯑꯁꯥ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯁꯦ ꯃꯁꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯈꯟꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯅ ꯄꯣꯊꯥꯖꯅ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯛꯇꯕ इमुंग खुदिमक्ता मयाई का बचिजा की सेठेंग फंगदब इमुंग लेत्रे लेकाई खुदिमक्ता Sahi Tarahumdoi Kakta Ngairibi Mahiroi Nupi Macha Amabu Moithem Tauraga Pukraga Lotuna Leriba Oza Thoksom Kennedy Lakliba Tang Ani Fawbagi Manungda Faraga Aingi Oiba Chairak Pidrabadi Lamda Masigi Nupi Loop Mahiroi Loop CSO Club Organization Single Loinana Thangnaba Numitagi Makal Makha Kayagi Akanba Khongjang Sangsilagani Haina JSC gi Co-Convener MD Sarif Khan na Phongdokre Wafamasi ngasi Thobal District ki Manung Channa Leiba Haye Labuk ki Lampakta Miyamgi Oiba Mifamama Phamlaba Matungda Pangthokiba Paugi Mifamamada MD Sarif Khan na Phongdokkibane MD Sarif Khan na Phongdokkibada Haye Labuktagi Class 8 Khakta Tamlibi Supnatagi Chahi Tarahumdoi Khakta Ngairibi Nupi Macha Amabo Khangabok Part 1 da Leiba Elite Coaching Center gi founder su oiriba Khangabok Lamdaibungdagi Nupi Angang Leiraba Thokchom Kennedy Apokpa TH Muhindro na Moithem Tawbiraga Pubikhraga ngasi fawba Mafam Khangdana Leiba asi Laibak Thibane Hiramasi Matangda Thasigi Taratarukta Thobal Women Police Dasu Aiba report ama Pisinduna Mara Leiraba Oza Kennedy bu Phabiu Haiba Wafam su thakre Loinana SP Thobal dasu wari sanaduna Thaurang Tauraga Leire Faba Chatlagani Hairamlaga Amok State ki Wangmada Leikre Phaba Ngamlaroi Haidorakpa asi Lamdam asigi Home Department ki oina ikainingai ne JSC amadi miyamgi apamba asi Manipur lenga ki CM amade mari leinaba singnasu athubada PBU hainasu taksilakhe Sirapur Pali Bazar Lamdaibung Hariba Sidaleba Private School Toba Elite Coaching Center Harisida Coaching Handana
ꯐꯥꯎꯟꯗꯔꯁꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯃꯥꯏꯅꯔ ꯑꯦꯖ nupi macha singbu sumana karan taba nupa ni mahaksi matik chaba di pidaba yaroi haibni singba akoi Manipur government da sulauba press media singi maike da sugoi khangan ba club organization mayam CSO mayam punna akoi khongjang si changchen minnaraga akoi nupi macha si puthokpa loinana nupa mara laiba si matik chaba di pihan ba haibni singba warep kaya si lepna jarakan sida akoi ngasigi JCC koi semjabani JCC na akoi lakliba tang akoi ani phawbada 48 hours haribnina ngasi 2 days haitare masigi da 48 hours sida akoi gumsa si puthoktiba targadi tang ahum dadi akoi compulsory akan bokhongjang Manipur gi CSO mayam ga organization mayam na nupi lup amasung nupagi mayam punsallaga akoi masi makoi mateng galona na akoi akan bokhongjang Nakalamaromda Delhi Association of Manipur Muslim Students Damna Thaudok asigi matangda condemn tawrakle December 13 FIR tawgrafa phawbada mari leinaba police singna tuminna leisinba asi laibak thibane masida police amadi mara leiraba thoksom Kennedy ga mahaki imung manunga lautunaba leirabra haina miyamna chingnari haire Thoksom Kennedy singi imung manung amadi mahaka naknaba singna culprit mahakpu kangkhatuna losillaga thamleba asi yamna laibak thibani haina damsna thadorakpa cherol amana haire cherol aduna makha taraduna thaudok asida victim oiribi nupi macha hojik fauba langla langjin khangandana thamliba mahakpu khudakta lengakna tekta kaidana mahaki imung manungda sinagadabane amade thaudok asida maru oiba culprit oiriba Thoksom Kennedy Singh amasung masida chenariba mipum khudingmakta khudakta lengakna puthoktuna lebak miyam khangna ahakpa cheirak pigedabani haire Loinana Thaudok asi Global Innovation Society na su condemn tawrakle society sina thadorokpa cherol amana hai nupi angang leiraba khangabok part 3 lamdaibungdagi Thoksom Kennedy Singh kauba oza amana mahaki mahairoi sahi 13 da ngairibi minor nupi macha amabu them nauduna pubikhraga hojik numit 13 shuraba fauba thiba khangdana leirakle Indian Penal Code ki section 363A gi matung inna minor oiribi nupi natraga nupa amabu kidnap tawraga pukiba misak adu chahi 10 jail da thamba yai haire aduna lengak pairiba government na thaudok asigi matangda chenaba miyoi punamak logi oiba cheirak pibiduna nupi macha sibu mafam khangna puthokpiyu haina phongdorakle Manipur Kha Maikei da leiriba Kakching District ke Sugnu Sigi manung da leiriba Chairel Serau amadi Wangu na chingba mafam singda ningtham lauroki Tharina mana masing singda Sainanaba Urea Hard Lomi Singda Phanganbiyu haina Chairel Development Committee gi Secretary Thanauzam Nandona phongdorakle Ngasi Chairel gi alu yauna ningtham mana masing sing ningthina thariba local singda paumi singa loinana koina chatminaraba tungda nandona hai Wangu Multi Farmers Development Cooperative Society ke secretary su oiriba aduga Chairel Development Committee gi yamna su maru oiba member oiriba Moirangthem Robenna Lomi singi matam maramgi urea har tilhar hidak maru marang amade hidak kapnaba Pam na chingba sing phanghanbiduna lomi singda mateng pangbiduna lakhibane Wangu Serau amadi Chairel na chingba leiriba khungang sing asida handaki ningtham laurok kidamak mathau taba urea har phanganbinaba haijakibasu leikre agriculture loisangdagisu lomi singda urea har subsidize oiba mamalda pinabani haina lauthok pikre haina su tajare adubu ngasi fawbada kari khudong chadaba leibanano urea har lomi singda phanganbidana leire athuba matamda mathau taraba urea har asi athuba matamda phanganbiyu haina su lomi singi maikeidagi pukning singsilakle Lakadurba dingdam lorki maru marang sing har tilhal hidak ubiraknaba Wangu Multi Farmers Development Cooperative Societies ki secretary oibiriba Moirangthem Roben Singhoda aikoina hajik rabi koki oiba har kharap ubiraknaba aikoina haijabadagi mana har si pore adu lambi da leibra hangsi phawa har si aikoi khutadi yauradri akoi Chairel Development Committee gi oina har se khoi kutta yauraga hojik thabak suriba duga aikoina koijariba hinggon sigi darkar orba har sing asi aikoina parja gi khutta
farmersingda yawhanba yananabagi khudong chabadu secretary oibiriba inaw roben athuba matamda pibinaba ningsingja. Government of India के Ministry of Information and Broadcasting, Central Bureau of Communication Field Office Sandal Nasinduna Azati ka Amrit Mahasab amasung 8 years of Seba Susasana Made Garib Kalyan ki matangda nongmagi oiba Integrated Communication and Outreach Program ICOP amang ngasi Chandel District ki manung channa leiba Sandropoto Village Community Hall da pangthokre. Masigi thoram aduda Purum United Sports Association Pusa Sandropoto Village ki Youth President Yulung Isaac Chothena Chief Guest Central Bureau of Communication Field Office Sandal ge Head of Office H Deepak Kumar Sharma IIS na President VLW Technopal Makan Kanwar Chothena Guest of Honor oike. Central Bureau of Communication Field Office Sandal ge FPA Matthew S.K. Vengam atay miyoy kaya so saruk yake. Aduga Mayay Lambi College Yumnam Huidrong ki Manipuri Department ki Assistant Professor Dr. Mongsa Tabam Tuleshwari na Resource Person oina wangang ke. Tharamadhuda Central Bureau of Communication Field Office Sandal ki Head Office H Deepak Kumar na phongdok kibada government ki flagship program mayam ama leirabasu miyam na ningthina khangrabade kana balawba ngamde aduna miyam na hena mamutana khanganba tangai fade. Government of India ki Ministry of Information and Broadcasting ki makhada leiba Central Bureau of Communication Field Office Sandal na Chandel Technopal amade Kaksing District ki miyam da flagship program singasi ningthina khanganabage thabak thorom kaya pangthoktuna lakli haike. Magna makha taraduna lakadori bachahi asidagi de aikoi G20 da mai onsinnaba honarase. Manipur asi Southeast Asian lebak singa samnaba lambina fauduna chatliba maramna G20 dagi kanaba kaya fangadori bane. Aduna aikoi su kari kari kanaba lahoba yabage haibaromda mai onsillasi haike. Nupi angang yauna khunja kayana saruk yakiba ngasige Integrated Communication and Outreach Program aduda resource person na ngangkiba sing adudagi wahang kaya hangduna chumna paukhum piba ngamba singda achamba manapi duna pukning thogatke. Mona Lisa Art and Cultural Association Ningom Thongjau Kitna Panung amade Manipur Thang Ta Cultural Association Irilbungi Kangbuna Jagoi amadi Thang Haibanu Chingba Utke Haire. School Management Committee Kumbi Sandong Upper Primary School na Sinduna create common platform for the government aided and private school haiba wakhalonda chatliba thasige haukiba tang kunmari da Kumbi Kangjaibungda haudokiba Nipan Suba Unified Mega Kumbi Kendra Level Competition 2022 Kumbi Upper Primary School da ngarang loisinkre. Loisinbagi Tharamda Kumbi AC ki MLA Sanasam Premchandra, Zonal Education Officer Bishnupur and Chinkai, Mapan Suba Assam Rifles A Company Kumbi Post ke Major Abhishek Das, BJP Bishnupur District Committee ke Vice President Khangembam Lakshman, BJP Kumbi Mandal ke President S Angoshana, Vice President N Narendra, Convener K S Syamna Tharamapu Oike. Tharomgi Warolda Kumbi Upper Primary School ki Headmaster National Teachers Awardee KH Indrakumar na phongdokkibada haurakliba mahairoi singbu matik chaba tungi yumbirel amamam oinaba amade khudingmak hiram khudingda haithoi singthoiba miyoi amamam oihaunaba pandamda thorom ase pangthokpane. Matungdadi miyamgi matengga loinana mega event ama oihaunaba honaminasi haike. Mega event competition aduda co-curricular activities oina mathematics, science, environmental science, grammar, social science, essay, painting, storytelling, recitation, song, quiz, debate amadi games and sport kilamda football, kabaddi, chaibi, mukna Thang tagi tongan bahiram singda class 1 dagi 8 fauba mahiroi chani panlom na saruk yaduna magi ahaiba lam singda athoi ehen tanake loinana makok taraba singda certificate amade sel gi manapi ke. Mega event competition asi loishinbagi tharomga mari leinana S Premchandrana Kumbi Upper Primary School High School gi thakta onkhatnaba honare. Mega event competition asi chahi khudingi sinaba mahaki maikedege lupa lakh ama mateng panglagane amade COVID-19 laina laichet asina amuk hanna naraktanaba precaution lawba horasi haike.
Tamni ba resume ki hal man sidi doctor yam ta mani ba aduna ai ki saglo tamni ta bringa doctor sam tambasa raga oi ta dele to an ba mokshin na la ma ya mo hi ko ko mo theng na ba aduna ai parents singa hal man singa yum ki galam singa ai isale kari pani ke hai se basirom da kan na koi khandok pa ma da kale aduga apam education quality leba education ma ko na ba na ba ai isale pa mo do khang da na khoi ni ngai to to ga ngang ni bo na phu da ba la di maduna apam education ama ko ra kani hai ba di hata de masina nasi to ma to an ba yo za inda ko man ko tholi ba sugum na ba ai sa to ma ama di to ma to ni sun ki head master ma ama Kunci laga government na high level na private school ni saat le do na laga head master singaw na founder singaw na sino ba mega ama hamdo kala ai ko rom da kano ba pili ba mega competition ma ko na ko rom da kano pili se masina nasi ka tai na tuna lakad ba sahi kuding matta haru masi pangko ko na bada nasai ai da ida ko mansu pandir na mansu pandir ne ai ki site ki sahi kuding ki lupa la amam ai masi ki damtai pili Student Union of Kanglaipak Sukna Changsilakpa Mating Leiba Mahiroi Puthoksi Haiba Academic Campaign ki manung channa lakliba January ki tang tara Lisingani Kulumdoidagi Hoduna Class 10 Kaktagi Oiba Free Revision Course ama chatharagani haina Mahiroi Loop asina thadorokpa cherol amana khangalakle Cherol asina High Revision Course asigi admission form Kumza Lisingani Kulumdoigi January manga fawbagi manungda Wangkhaida Leiba Suk Head Office ta Mahiroi Singna lobiraga adom mafam asimakta da sport admission and registration tawba yagane Lenga ki school da tamba Mahiroi Sing amadi apokpa apokpi lekhidraba orphan Mahiroi Singdana ahanba priority pijagane punna Mahiroi kontra khak laugadabana maram oiraga ahanba lakpa singda khudong chaba pigane academic campaign asigi saruk ama oina sukna Mahiroi Singi damakta January tha dagi free revision course asi haunaba honabane Masida leibak miyam na amadi lamdam masida leiriba Mahiloi sang khudimak na saugat piyu Lekai ki club sing amade Mahiloi sang singna masana sel puthoktuna matik jaba lairiki mangal fangnaba honajaba ngamdraba tungi yumbirel sing leirabade sukta pau pibiyu Matam punamakta sukna Mahiroi Singi damakta mateng pangnaba thong launa hangduna leiri hainasu makha tarakle Paugi marakta naten break amamulamina se Singju Festival 2022 Singju danatana yelhongwe gi chinjak sing Khutsa haibagi potlam singsu phanghanjagani Festival asigi manungchana Miss Singju Queen Contest muna juvilakti Likol Kang Musical Night Blood Donation Camp Free Eye Care Camp Tree Plantation Singjuran Friendly Football Match Lakliba December 19 January 9 listing ani kulhumdoi faw Margin Polo Complex Haingangda pakthok jagadoriba Singju Festival 2022 Manipurda leibeng pung khudingmakna saruk yabiu mapung phanbiu Singju Festival 2022 Singju Festival 2022 miyam saruk yaba lakbiu Festival asida leibak miyamna nungsibiduna support tawbiu pukning thaugatpiu mapung phahanbiu haina paujenjari Are you looking for an affordable hotel in New Delhi? Well, here it is. Hotel Ambrosia, located at 217 Road number 6, Mahipalpur, just 15 minutes distance from Indira Gandhi International Airport. Isn't it good? Well, we provide 24/7 pickup and drop service, free Wi-Fi in all rooms, 24/7 restaurant service, daily housekeeping, proper car parking, fitness center, and many more. So what are you waiting for? Please contact Hotel Ambrosia, A217 Road number 6, Mahipalpur, New Delhi. Phone number 964-3504-772. To touch the pinnacles of success, get enrolled to one of the finest schools in Northeast India, UNACO School, Excellence in Education.
ब्रेक के मतुंग दा मखा ताबा पाउ पिजरे मणिपुर दा इंडियन ऑयल कॉर्पोरेशन के चेयरमैन श्रीकांत माधव वैद्य के अहान बखोंगचट ओइना ngasi थुंगलखरे महांगना थुंगलबगा मणिपुर दा लेरिबा इंडियन ऑयल कॉर्पोरेशन के सेगमाई दा लेरिबा गैस बॉटलिंग प्लांट सु लाक्तुना मफम दुदा मथौ तौदुना लेरिबा ऑफिशियल अमदी स्टाफ सिंगा पुन्ना उनादुना वरी वताई सनके लोइनना महाकी खोंगचट मनुंग असिदा उ चारा सिंगसु सेगमाई की गैस बॉटलिंग प्लांट की कैंपस मनुंगदा थाखिबगा लोइनना महाकपु ओकपगी अचंबा थौरम अमसु नाट की ओइबा जगोई इसै कयागा लोइनना पांगथोके मणिपुर दा लाकपा असिगा मरी लेनना आईओसी की चेयरमैन श्रीकांत माधव वैद्यना हाई मफम असिदा ऑफिशियल अमदी स्टाफ सिंगना मथौदा थवाई यावना तरोंबा थेंगनबा असि यामना नुंगाई आईओसी ना मियाम गिदमा कोविड की कल्लबा लाइचट मनुंगदा फावबा थबक तौखे मखा तानसु लेबाक असिगी मियाम गिदमक थबक तौखिगनी हाइखे Purpose and the only purpose is to meet my people because these people are working in far off locations, so I wanted to meet them. That is the only purpose I've come here, and I'm extremely happy to see the entire team very enthusiastic and very passionate in serving Indian Oil Corporation and basically to the state of Manipur. Another message is that wherever you are, see, Indian Oil is a pan-India company. We pride ourselves calling the energy of India, so we are there in every part, in every heart. So this is a living example of how people are working from every location and ensuring the energy supplies to the nation are kept intact. In fact, even during the pandemic, Indian Oil did its duty and we managed to make the energy fuel supply lines open at all times. So I am very proud of my teams who are working here. Social Awareness and Media Authentic Junction Samas Manipur के advisor su oiriba social worker MD Riyajuddin Aribam amasung imung manungna sponsor tawduna ngasi lamdam asida leiriba differently able ahal oirabasing mapuroiba kaina khrabi sing ima sing amade kana leijadraba miyoi chani panda ningthamgi khudol tamkhre loinana hantak MPSC ge exam da mai paklaba mitei pangal gi candidate singsu oktuna pukning thogatkhre Samas Manipur Handicap Development Organization HDO Manipur Irong Mathak Development Committee IMDC Manipur AMSO Headquarter Amasung Irong 2 Hangul Brands UDC WAC Amade YDU Irong Khunau na punna sinduna Irong Khunau da leiba MD Riyajuddin Aribam gi yumda pangthokiba Tharomaduda Manipur Pollution Control Board ki Chairman Wabagai AC ki MLA Dr. Usam Diben Manitco की चेयरमैन मयांग इम्फाल AC MLA के रोबिंद्रो समाज मणिपुर के एडवाइजर मुफ्ती वाली अहमद अमसुंग सोशल वर्कर MD रियाजुद्दीन ना सरुक याखे Tharomadugi nungi warolda MD Riyajuddin Aribamna haikibada mahangna yamna lairana horakpa maramna piklingaida hongna miyamgi mating pangge haiba wakalondi adumak leikhe maramasina mahangna miyamga mimanana hingba ngamlakpada matamgi oiba Manipurgi awa ana taraba amasung lebaki oiba isu kayada mahangna angamba mating pangduna lakpa tharomgi saruk ama oina ngasisu mahaki nupi manaw nupa amadi imong manungdagi angamba senfam sing na mating pangbagi tharom ase pangthokpani haike kawa sukai ngamdraba kursi matek asida thokpa thogo mayam ama nisingaraga mayamgi seba toge haina aina hingliba moribo kursi matek kharase seba toge haina dekhibani otherwise kana go manhum masi iboga Napalga mari lene haina thanbigano Federation of Civil Society Organization Fox Manipur ge maikaidagi anauba chahina lakpada nungai yaifaba oinana ba yaifa paujal pirakle loop asina thadorokpa cherol amana hai anauba chahi lisingani kulumdoina lakpada lamdam asida ing tappa tangdu leitaba anauba punsirol ama purakpa ngamba ohelasanu kanglok masengi waraktasu Manadaba wakalon sing thadok naduna amana amagi ikai khumnaba ngakna awan nungaida saruk yaminaba mateng pangnaduna hena nungsi sanaba achetpa mari ama lehennaba oirasanu amade aigi haiba wakalon thadok naduna apunba ima lebakidama khongpham chetna leminaduna chawkhatpa iramdam ama ohelasi hainasu makha tarakle
अनौब चाही लिसिंग अनि कुलुमदोइना लाकपा कुंबी केंद्र के एमएलए सनासम प्रेमचंद्रना अवा अना लेतबा इंगना चिकना पानबा हेना चौखटपा खुनाई अमा ओइरसनो हाइना मियामदा याइफा पाउजेल पिरकले सत्खिगदरोबा चाही असिदगी कोविड-19 गी लैना लाइचेटना मरम ओइदुना मालेम पुंबा अवा अना नंखिबा मिहात मिपुन कया लेखिबा ड्रग ना लंदारक्तुना मियोइबा खुनाइदा अचौबा सैथेंग नंखिबा कया अदु लागलिबा चाही असिदगी दी थोक्तबा ओइरसनो हाइखे सही असिना कोइना मांग चटख्रिबा सही सिगी तहौबंग महौद्रबा अमलि तौनिंग बथबक मयाम सिंग अदो अनौब सही स कोइ पांगथोक मिनरगा जाति कांगलु खुदिंगमक नुंसी चानना लेमिनाबा अमग हेन कोऑपरेशन पिनदुना ngasi lainga kasina amadi bharat ki prime minister Narendra Modi ji ki sukumlaba lising makhada amadi Manipur ki CM honorable chief minister ki lising makhada akoi khudimak ta piriba message akoi khudimak nungai yai pana legadawni hakchang na da yektaba amadi punsi nung sangbo oinab gi damak tongan ba haksen gi thorom kayama amadi miyoi ba samaj mahan ba yaba drug Manipur stage amadi tongan state sing dagi mahan gadawni haiba waron drug aina khoida mingthon duna honorable chief minister ngasi tongan ba khoi jaga sing da miyoi ba khuding makta phatta ba tar ko ding to ngak thok ngai gi chaliba khongchat asi anta ki sahi asina amadi loi gi droba sahi asina phatta ba mayam sing gi pukra no sahi na lakpada koi mayam nungsi sana ba nungai ai phaba amadi tek ta kai da ba lamdam asi da lai miner ba koi khudimak isi lokwa marum apang ipai sang haktini khanmina ba ngamba sahi ma Manipur Sahitya Parishad Bishnupur District Branch Sinduna Saireng Saidinaba Amade Wari Macha Pavaki Thorom Ama Branch Parishad ki Sanglendangasi Pangthokre Thorom Maduda Manipur Sahitya Parishad Bishnupur District Branch ki Advisor Khuraizam Manihar President Dr. Hauzam Rosso Amadi Hanagi President Tongbram Jatishwar Nasaruk Yake Bishnupur District ki Tonganba Mafam Singdagi Lakpa Aiba Miyoi Kunithoina Saireng Amade Wari Masa Sing Pakhi Amade Saireng Sing Aduga Miyoi Bagi Punsi Khongchat ka Lainariba Mari Singi Maramda Sandokna Wangang Duna Nainake Khuraizam Maniharna Aiba Singi Aiba Saireng Wareng Wari Macha Kaya Asi Khangandragadi Maduna Miyamda Uningliba Hainingliba Adu Khangdabana Kunai Asigi Asoiba Khangbangamzade Maramasina Aiba Singna Pathoklaba Haidoklaba Matamda Aibagi Wakalda Yaubangamba Adu Tabakta Ontoknaba Honarakpada Kunai Asi Sakhat Kadoribane Aduna Aiba Singna Losin Biganu Miyamda Tahan Biu Haike Manipur Sahitya Parishad Bishnupur Branch Sigi Secretary Hemchandrana ngasidagi Ariba Chahi Chatkhargani Masisu Harauna Kaina Yathang Pirasi Amade Anoba Chahina Lakpada Taramna Okpaga Loinana Ingna Chikna Panba Chokhatpa Nungaiba Lamdam Ama Ohenaba Ekoi Punna Honaminarasi Haike social media ki matam ni dana jiti aduna koina sing chai dia pong kare pong hoda palsing kuncha de gine yang kai ki maya de sang manga kane de ko bi masing de chani sahom mai ga mane ne ko ga koi thawai yaw ba kan kan nang pa ba atai na pa bi da ba de yaw ri kuding chu goina pa na tar ni na matam ki concept batong ni na ekoi na media sida ekoi social media ki medium sida thabo na do ko Thasigi Tara Mari Dagina Ngarang Fauba Assam Rifles na Sinduna Ukrulgi Sangsat Tagi New Delhi Fauba Mahiroi Kuntaret na Saruk Yaduna Chatkiba National Integration Tour da Yauruba Singh IGAR South ki Inspector General na Okpagi Tharoma Mangase IGAR South Mantri Pukri Garrison da Pangtokre Turasi Maru Oina Mahiroi Singda India ki Pak Chauraba Culture Heritage Sing Khanganaba Amade Atopa State Singi Miyoi Singa Anakpa Mari Lehenba Ngamnanaba Pandamda Pangtokpani Hairi State asigi oina hokiba pung kunmari da nauna COVID-19 positive oikiba amadi lekhidaba amata yaukidre COVID-19 common control room dagi thadorakpa report amagi matung inna housing fawbada lighted asina punna miyoi lising aniga chamaga nifumapan lekhidre State asigi oina housing fawbada miyoi lak ama lising kuntra mapan ga chamapan kunithoi positive oikre Masigi manungda miyoi lak ama lising kuntra taret ka satret ka humbudra tar humdoina recover tawbangam Active case da miyoi amata leitre recovery rate na chada marfudara nipan 10 meg mari taruk oide
ELITETV News Channel asigi oina miyamna email gi khuthangda I pau thabirakpa matamda email address info@elitetv.in da thabiraknaba khangjari masida sunatana ELITETV da I pau faunabagi oina phone number 9402890982 da I pau faubiraknaba khangjari miyamna su ELITETV gi YouTube channel Facebook page Instagram amade Twitter da su follow tobinaba khangjari Losilakpada maru eba pau amana pizari Miyam gi luching purel sing subam akabana laikidabagi tara taruk suba nising kumon thoram ngase ayuk angan badagi hauduna pangthokle All Kasa Road Tongzai Maril gi Roshan Road amadi Longsai Part 4 Laimatak ani marakta accident prone mafamda convention signboard kaya install tawkre Manipur amadi Assam ani gi lona ba thong mathakta gari singda mayai kaba potlam sing check tawbagi drive ama pada amadi jiri police na chathakre Chahi tarahundoi khakta ngairibi mahairoi amabu moithem tawraga pukhraga lotuna legiba oza Thokchom Kennedy ain gi oiba terak pi dabadi makhal makha kaya gi khongjam changsilagane Amadi haukiba pung kunmani da state asigi oina nauna COVID-19 positive oikiba amadi leikidaba amata yaukidre Ngasigi oina di ELITETV na pizaba numidang gi pau lojare miyeng tabiriba singbo amuka na khurumjare